ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯑꯃ ꯎꯞꯂꯒ ꯐꯝꯂꯤꯉꯩꯗ ꯅꯥꯀꯜꯗꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯤ ꯅꯨꯄꯤꯗꯨꯅ ꯐꯥꯔꯠ ꯇꯧꯔꯛꯄꯗꯨ ꯃꯈꯣꯜ ꯇꯥꯍꯧꯗ꯭ꯔꯃꯛꯁꯨ ꯃꯥꯛꯁ ꯎꯞꯅ ꯃꯅꯝꯗꯨꯗꯤ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯛꯁ ꯎꯞꯄꯅ ꯀꯣꯚꯤꯗ-19 ꯂꯥꯛꯁꯤꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤꯗꯅ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯠꯁꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟ, ꯍꯥꯏꯗ꯭ꯔꯣꯖꯦꯟ, ꯀꯥꯔꯕꯟ ꯗꯥꯏꯑꯣꯛꯁꯥꯏꯗ, ꯃꯤꯊꯦꯟ, ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁꯁꯤꯡꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ 99% ꯑꯣꯏꯔꯒ ꯑꯔꯦꯝꯕ 1%ꯁꯤꯅ ꯁꯜꯐꯔ ꯌꯥꯎꯔꯕ ꯍꯥꯏꯗ꯭ꯔꯣꯖꯟ ꯁꯜꯐꯥꯏꯗ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯃꯔꯀꯦꯞꯇꯦꯟꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ 1%ꯁꯤꯗ ꯁꯜꯐꯔ ꯌꯥꯎꯕꯁꯤꯅꯅꯤ ꯃꯈꯣꯏꯕꯨ ꯅꯝꯊꯤꯍꯜꯂꯤꯕꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯃꯅꯝ ꯅꯝꯊꯤꯍꯜꯂꯤꯕ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ꯫ ꯑꯗꯨꯒ SARS-CoV-2 ꯍꯥꯏꯔꯤꯕ ꯀꯣꯚꯤꯗ-19 ꯊꯣꯛꯍꯜꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯗꯤ ꯃꯈꯣꯏꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯆꯥꯎꯏ꯫ ꯂꯣꯏꯅꯅ ꯃꯍꯤꯛꯁꯤꯅ ꯑꯩꯈꯣꯏꯗ ꯁꯟꯗꯣꯔꯛꯄꯁꯤ ꯃꯍꯤꯛꯁꯤꯅ ꯃꯔꯅꯥꯏ ꯅꯨꯡꯁꯤꯠꯇ ꯄꯥꯏꯊꯣꯛꯆꯔꯛꯇꯨꯅ ꯐꯟ ꯆꯣꯡꯊꯣꯛꯆꯔꯛꯇꯨꯅ ꯁꯟꯗꯣꯔꯛꯄ ꯅꯠꯇꯦ꯫ ꯍꯥꯟꯅꯅ ꯃꯍꯤꯛꯁꯤ ꯆꯪꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯣꯛ ꯇꯤꯟ, ꯅꯞ, ꯁꯣꯔ ꯍꯣꯟꯕ ꯂꯣꯛ ꯈꯨꯕꯅꯆꯤꯡꯕꯗ ꯄꯥꯏꯊꯣꯔꯛꯄ ꯂꯣꯛ ꯇꯤꯟ, ꯅꯞ ꯃꯔꯤꯛꯁꯤꯡꯗꯨ ꯍꯣꯟꯖꯤꯜꯂꯨꯕꯕꯨ ꯑꯣꯏꯔꯣ, ꯃꯔꯤꯛꯁꯤꯡꯗꯨꯅ ꯇꯥꯁꯤꯟꯈꯤꯕ ꯆꯣꯡꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗ ꯄꯥꯏꯔꯨꯔꯒ ꯆꯤꯟ, ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯤꯠꯇ ꯁꯣꯛꯂꯨꯔꯗꯤ ꯃꯍꯤꯛꯁꯤ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕꯁꯤ ꯑꯁꯨꯝꯅ ꯃꯍꯤꯛꯁꯤ ꯁꯟꯗꯣꯛꯍꯜꯂꯛꯄꯗ ꯇꯦꯡꯕꯥꯡꯂꯤꯕ ꯂꯣꯛ ꯇꯤꯟ, ꯅꯞ ꯃꯔꯤꯛꯁꯤꯡꯁꯤꯗꯤ ꯃꯍꯤꯛꯁꯤꯗꯒꯤ ꯑꯃꯨꯛ ꯁꯥꯊꯤꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯑꯗꯣꯝꯅ ꯏꯆꯝ ꯆꯝꯕ ꯃꯥꯛꯁ ꯑꯃ ꯎꯞꯄꯅ ꯐꯥꯎ ꯂꯥꯏꯆꯠꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯃꯍꯤꯛ ꯑꯃꯁꯨꯡ ꯁꯟꯗꯣꯛꯄꯗ ꯇꯦꯡꯕꯥꯡꯂꯤꯕ ꯂꯣꯛ ꯇꯤꯟ, ꯅꯞ ꯃꯔꯤꯛꯁꯤꯡꯁꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯝꯕ ꯃꯔꯝꯅ ꯑꯗꯣꯝꯅ ꯂꯣꯛ ꯈꯨꯕ, ꯍꯥꯞꯊꯤ ꯈꯟꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯆꯣꯡꯁꯤꯟꯈꯤꯒꯗꯕꯗꯒꯤ ꯃꯥꯛꯁꯅ ꯁꯝꯕꯜꯒꯨꯝ ꯈꯥꯗꯨꯅ ꯊꯝꯕ ꯉꯝꯃꯤ, ꯃꯊꯪ ꯁꯟꯗꯣꯛꯈꯤꯒꯗꯕꯗꯒꯤ ꯆꯥꯎꯅ ꯇꯦꯡꯕꯥꯡꯕ ꯉꯝꯃꯤ꯫ ꯈꯔ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯅꯝꯊꯤꯍꯜꯂꯤꯕ ꯐꯥꯔꯠ ꯃꯣꯂꯤꯀ꯭ꯌꯨꯜ ꯑꯃꯁꯤꯅ ꯕꯦꯁꯕꯣꯜ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ SARS-CoV-2 ꯍꯥꯏꯔꯤꯕ ꯃꯍꯤꯛꯁꯤꯅ ꯊꯟꯅ ꯌꯥꯎꯔꯕ ꯂꯩꯅꯥꯁꯤꯕꯨ ꯁꯟꯗꯣꯛꯍꯟꯗꯧꯔꯤꯕ ꯂꯣꯛ ꯇꯤꯟ ꯅꯠꯇ꯭ꯔꯒ ꯅꯞ ꯃꯔꯤꯛ ꯑꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯕꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯕꯤꯜꯗꯤꯡꯁꯤꯃꯨꯛꯁꯨ ꯋꯥꯡꯒꯅꯤ꯫ ꯃꯥꯛꯁ ꯎꯞꯇꯨꯅ ꯐꯝꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤꯗꯨꯅ ꯐꯥꯔꯠ ꯇꯧꯔꯛꯄꯗ ꯃꯅꯝ ꯐꯥꯎꯔꯛꯂꯃꯛꯁꯨ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯃꯥꯛꯁꯄꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯤꯅꯨ꯫ ꯂꯥꯟꯐꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯆꯪꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯛꯁꯁꯤꯁꯨ ꯑꯃꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯒꯤꯗꯤ ꯀꯨꯞꯃꯟꯈꯤꯕꯅ ꯁꯝꯕꯜ ꯂꯤꯠꯇꯨꯅ ꯐꯥꯎꯖꯤꯜꯂꯛꯄꯒ ꯃꯍꯥꯅꯤ꯫ ꯃꯥꯛꯁ ꯎꯞꯄꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯐꯪꯍꯟꯕ ꯉꯝꯗꯦ꯫ ꯃꯥꯛꯁ ꯎꯞꯄꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯟꯊꯍꯜꯂꯛꯏ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯇꯣꯛꯉꯥꯁꯤ ꯃꯌꯥꯏ ꯆꯝꯍꯟꯅꯕꯒꯤꯗꯃꯛ ꯗꯕ꯭ꯂꯤꯟ, ꯑꯥꯌꯔꯂꯦꯟꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯅ ꯑꯃꯨꯛꯇꯪꯗ ꯁꯔꯖꯤꯀꯦꯜ ꯃꯥꯛꯁ 6 ꯎꯞꯁꯤꯟꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯎꯠꯈꯤ꯫ ꯆꯥꯡꯌꯦꯡꯁꯤ ꯃꯥꯅ ꯕ꯭ꯂꯗ ꯑꯣꯛꯁꯤꯖꯦꯟ ꯁꯦꯆꯨꯔꯦꯁꯟ ꯂꯦꯚꯦꯜ ꯑꯣꯟꯅꯅꯕ ꯃꯦꯁꯤꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯗꯣꯝꯕꯤꯗ ꯑꯣꯛꯁꯤꯃꯤꯇꯔ ꯎꯞꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯆꯥꯡꯌꯦꯡꯗꯨꯗ ꯃꯦꯁꯤꯟꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯇꯔꯗꯨ ꯍꯥꯏꯒꯠ ꯍꯩꯊ ꯍꯥꯏꯔꯞ ꯇꯧꯖꯔꯃꯛꯁꯨ 98%ꯒꯤ ꯃꯈꯥꯗꯗꯤ ꯁꯨꯡꯍꯥꯏ ꯍꯩꯊꯗꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈꯤ꯫ WHO ꯅꯁꯨ ꯃꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇ ꯅꯤꯌꯣꯝꯕꯨ ꯆꯨꯝꯅ ꯎꯞꯂꯒꯗꯤ ꯁꯔꯖꯤꯀꯦꯜ ꯃꯥꯛꯁꯤꯡꯁꯤ ꯃꯇꯝ ꯁꯥꯡꯅ ꯎꯞꯂꯐꯥꯎ ꯍꯛꯆꯥꯡꯗ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯄ ꯑꯃꯁꯨꯡ ꯀꯥꯔꯕꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ಚಾಂಗ್ ꯋꯥꯡꯅ ꯍꯣꯟꯖꯤꯟꯕꯗꯒꯤ ꯊꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯗꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯃꯥꯛꯁ ꯎꯞꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯑꯗꯣꯝ ꯄꯥꯝꯕꯣꯝ ꯆꯥꯎꯔꯝꯕ ꯌꯥꯏ, ꯁꯥꯗꯣꯡꯁꯤꯡꯗꯨꯁꯨ ꯀꯥꯛ ꯂꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯃꯛꯄꯨ ꯃꯍꯤꯛꯁꯤꯅ ꯑꯗꯣꯝꯕꯨ ꯂꯥꯏꯑꯣꯡ ꯎꯠꯊꯣꯛꯇ꯭ꯔꯃꯛꯁꯨ ꯅꯥꯍꯟꯕꯗꯤ ꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯅꯥꯁꯤ ꯁꯟꯗꯣꯔꯛꯂꯤꯕꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯎꯠꯂꯛꯀꯗꯕ, ꯎꯠꯄꯃꯛꯇꯤ ꯍꯧꯔꯛꯇ꯭ꯔꯤꯕ ꯑꯃꯁꯨꯡ ꯂꯥꯏꯑꯣꯡ ꯁꯨꯡꯎꯠ ꯎꯠꯊꯣꯔꯛꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤꯅꯤꯗꯅ ꯔꯤꯄꯣꯔꯠ ꯀꯌꯥꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯁꯥꯏꯟꯇꯤꯁ, ꯗꯣꯛꯇꯔ, ꯅꯔꯁ ꯌꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯆꯠ ꯃꯃꯥꯡꯒꯤ ꯌꯥꯏꯐꯔꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯗꯨꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯅꯪ ꯑꯩꯅ ꯂꯦꯕ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯇꯤꯀꯥ ꯑꯃ ꯁꯥꯔꯨꯗ꯭ꯔꯃꯛꯁꯨ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯒꯗꯕ ꯏꯔꯥꯏ ꯂꯥꯏꯕ, ꯏꯆꯝ ꯆꯝꯕ, ꯌꯥꯝꯅꯗꯤ ꯃꯔꯨ ꯑꯣꯏꯕ ꯊꯧ ꯈꯔꯗꯤ
ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯏꯊꯧꯗꯨꯗꯤ ꯃꯥꯛꯁ ꯎꯞꯄ, ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯔꯤꯃꯈꯩ ꯅꯛꯁꯤꯟꯅꯗꯕ, ꯑꯍꯨꯝꯁꯨꯕꯗ ꯈꯨꯠ ꯁꯥ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ, ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕ, ꯃꯔꯤꯁꯨꯕꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ꯫ ꯁꯥꯏꯟꯇꯤꯐꯤꯛ ꯃꯣꯗꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯗ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯨꯒꯤ ꯆꯥꯗ 35%ꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯤ ꯐꯥꯎꯗ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯛꯁ ꯎꯞꯁꯤ ꯍꯥꯏꯕꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯌꯧ ꯈꯣꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯅꯠꯇꯦ꯫ ꯁꯨꯞꯅꯒꯤ ꯃꯥꯛꯁ ꯎꯞꯄꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯔꯣꯜꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯂꯨꯅ ꯈꯟꯖꯩ, ꯅꯨꯡꯁꯤꯖꯩ, ꯇꯝꯊꯤꯔꯕ ꯂꯥꯏꯆꯠꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19 ꯊꯣꯛꯍꯜꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯌꯥꯎꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯡꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤ ꯑꯁꯨꯝꯅ ꯇꯧꯏ꯫ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯕꯗ ꯑꯁꯤꯒꯨꯝꯕ ꯃꯍꯤꯛꯁꯤꯡꯁꯤ ꯊꯣꯏꯗꯣꯛꯄ ꯃꯆꯥꯛ ꯈꯔꯗ ꯄ꯭ꯔꯣꯇꯤꯟ ꯑꯃꯁꯨꯡ ꯐꯦꯠꯅ ꯅꯞꯁꯤꯟ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥꯗ ꯑꯁꯤꯒꯨꯝꯕ ꯃꯍꯤꯛꯁꯤꯡꯁꯤ ꯇꯔꯥꯏꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯈꯨꯠ ꯍꯥꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯄꯣꯟ ꯌꯥꯎꯗꯅ ꯏꯁꯤꯡ ꯏꯆꯝꯇꯅ ꯍꯥꯝꯕ ꯃꯇꯝꯗ ꯃꯍꯤꯛꯇꯨ ꯈꯨꯠꯇꯒꯤ ꯆꯥꯝꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯗꯦ꯫ ꯄꯥꯡꯈꯣꯛꯂꯥꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒ ꯑꯝꯍꯥ ꯇꯥꯗꯨꯅ ꯇꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯤꯛꯁꯤ ꯁꯥꯒꯠꯄꯗ ꯌꯥꯎꯔꯤꯕ ꯐꯦꯠꯀꯤ ꯀꯨꯌꯣꯝꯗꯨꯅ ꯃꯍꯤꯛꯇꯨꯕꯨ ꯊꯥꯎꯔꯤꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯄꯨꯍꯜꯂꯛꯄꯒꯤꯅꯤ꯫ ꯐꯤꯚꯝꯁꯤ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅꯕꯒꯤꯗꯃꯛ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯊꯥꯎ ꯍꯥꯏꯕꯁꯤ ꯃꯍꯤ ꯑꯣꯏꯖꯕꯇꯅꯤ, ꯃꯈꯣꯏꯁꯨ ꯃꯍꯤꯛꯇꯨꯗ ꯌꯥꯎꯔꯤꯕ ꯐꯦꯠꯇꯨꯒꯗꯤ ꯑꯝꯍꯥꯅꯤ꯫ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯏꯁꯤꯡꯗ ꯊꯥꯎ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯏ? ꯊꯥꯎꯁꯤ ꯇꯥꯎꯗꯨꯅ ꯂꯩ, ꯏꯁꯤꯡꯁꯤꯒ ꯇꯣꯠꯁꯤꯟ ꯇꯤꯟꯁꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯐꯤꯚꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯄꯣꯟ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯗꯤ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤ ꯏꯁꯤꯡꯗ ꯇꯨꯝꯗꯨꯅ ꯃꯥꯡꯏ꯫ ꯁꯥꯄꯣꯟꯗ ꯃꯃꯩ ꯃꯀꯣꯛ ꯃꯥꯟꯅꯗꯕ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯁꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯅ ꯏꯁꯤꯡꯗ ꯅꯞꯁꯤꯟ ꯆꯤꯡꯁꯤꯟꯈꯤꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯩꯒꯤ ꯁꯔꯨꯛꯁꯤꯅ ꯐꯦꯠꯇ ꯅꯞꯁꯤꯟ ꯆꯤꯡꯁꯤꯟꯈꯤꯒꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯏꯁꯤꯡ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯃꯤꯛꯁꯆꯔꯁꯤꯗꯩꯗ ꯁꯥꯄꯣꯟꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥꯎꯕꯨ ꯈꯣꯏꯗꯥꯖꯕ ꯃꯃꯩꯒꯤ ꯁꯔꯨꯛꯁꯤꯅ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯤꯕ ꯐꯦꯠꯁꯤꯗꯩꯗ ꯍꯨꯠꯇꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯐꯦꯠꯁꯤ ꯃꯆꯦꯠ ꯁꯦꯠꯇꯣꯛꯏ, ꯆꯤꯡꯊꯣꯛꯏ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯄꯥꯔꯇꯤꯀꯜꯁꯤꯡꯁꯤ ꯃꯈꯣꯏꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯏꯁꯤꯡꯗ ꯃꯆꯣꯏ ꯆꯥꯏꯊꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯗꯩꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤ ꯃꯁꯤꯒꯤ ꯐꯦꯠꯀꯤ ꯀꯨꯌꯣꯝꯁꯤꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛꯁꯤꯡꯁꯤ ꯂꯥꯟꯕꯟ ꯑꯃꯒꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯒꯤ ꯐꯤꯚꯝꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯁꯨ ꯑꯗꯨꯃꯉꯥꯏ, ꯁꯥꯄꯣꯟꯒꯤ ꯃꯃꯩ ꯃꯀꯣꯛ ꯄꯥꯟꯕ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯟꯕꯟꯒꯨꯝ ꯂꯩꯔꯤꯕ ꯐꯦꯠꯀꯤ ꯁꯔꯨꯛꯁꯤ ꯁꯦꯠꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯒꯅꯤ ꯑꯃꯁꯨꯡ ꯁꯥꯄꯣꯟ ꯃꯍꯤꯁꯤꯅ ꯃꯍꯤꯛꯁꯤꯡꯁꯤ ꯃꯔꯨ ꯐꯨꯛꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯥ